Hello mayam. ꯑꯩ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯔꯅꯤ. ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯃꯒ ꯑꯗꯨꯒ ꯀꯦꯞꯁꯤꯀꯝꯒꯤ ꯕꯣꯔꯥ ꯑꯃꯅꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯕꯣꯔꯥ ꯑꯃꯅꯦ ꯑꯗꯨꯒ ꯊꯕꯤ ꯈꯔꯒ ꯇꯤꯜꯍꯧ ꯈꯔꯒ ꯂꯩꯔꯦ ꯑꯗꯨ ꯆꯥꯔꯅꯤ. ꯑꯩ ꯉꯁꯤꯗꯤ ꯏꯇꯣꯝ ꯆꯥꯔꯅꯤ. ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯗꯣ ꯃꯥꯗꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯂꯩꯕꯒꯤ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯏꯇꯣꯝꯇ ꯆꯥꯔꯛꯑꯅꯤ. ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ. ꯁꯥꯕꯁꯤꯗꯀꯣ ꯊꯕꯤ ꯆꯥꯕꯁꯦ ꯍꯥꯎꯋꯦ. ꯃꯌꯥꯝꯁꯤ ꯀꯦꯞꯁꯤꯀꯝꯁꯦ ꯑꯩꯅ ꯌꯦꯔꯨꯝꯗ ꯊꯤꯠꯂꯒ ꯍꯧꯕꯅꯦ. ꯕꯦꯁꯟ ꯈꯤꯇꯪꯗꯤ ꯌꯥꯜꯂꯦ ꯑꯗꯣ ꯌꯥꯝꯗꯤ ꯌꯥꯟꯗꯦ. ꯑꯍꯥꯟꯕꯩ ꯆꯥꯛꯈꯣꯝꯁꯦ ꯃꯌꯥꯝ ꯏꯜꯂꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯏꯟꯖꯔꯛꯀꯦ. ꯈꯔ ꯆꯥꯎꯅ ꯏꯜꯂꯛꯀꯦ. ꯁꯦ ꯃꯌꯥꯝ. ꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯍꯥꯎꯗꯧ ꯃꯥꯜꯂꯦ. ꯁꯤꯁꯦ ꯈꯤꯇꯪ ꯁꯤꯟꯇꯛꯄ ꯇꯧꯔꯒ ꯍꯥꯎꯋꯦ.
ꯌꯣꯡꯆꯥꯛꯁꯨ ꯈꯔ ꯍꯥꯞꯄꯅꯦ ꯃꯆꯦ ꯃꯆꯦ ꯁꯣꯏꯔ ꯁꯣꯏꯔ ꯍꯥꯞꯄꯅꯦꯕꯀꯣ ꯍꯥꯎꯋꯤꯗꯅ ꯌꯣꯡꯆꯥꯛꯇꯤ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯍꯥꯞꯄꯗ ꯄꯪꯍꯥꯎ ꯍꯥꯎꯋꯦ ꯀꯥꯡꯁꯣꯏꯗꯐꯥꯎ ꯍꯦꯛ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯁꯤ ꯌꯣꯡꯆꯥꯛꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯦ ꯂꯣꯏꯔꯕꯅꯤꯅ ꯆꯥꯕ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀꯩ ꯆꯥꯔꯛꯑꯣ ꯍꯥꯏꯅꯣ ꯃꯌꯥꯝꯅꯕꯨꯗꯤ ꯍꯥꯏꯕꯤꯔꯛꯑꯦ ꯁꯤ ꯆꯥꯔꯣ ꯁꯤ ꯆꯥꯔꯣ ꯑꯩ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯍꯟꯅꯤꯡꯕꯁꯤꯡꯗꯣ ꯑꯩꯒꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯔꯝꯒꯅꯣ ꯕꯦꯜ ꯕꯇꯟ ꯅꯝꯕꯤꯕ ꯀꯥꯎꯕꯤꯒꯅꯣ ꯑꯗꯣ ꯑꯣꯀꯦ ꯕꯥꯏ